Hanbongta Taibang Manglan YouTube channel su miang tabiru me apna pu Rakesh ki meke dagi am nok sa buglo na me apna pu nolunga krumjari yam matam kharni video sing upload tawbang ngamjakidre reason khar lebadagi ado ngasigi topic asi su yamna interesting yamna knowledgeable oigada sing topic amagi matang dani ngasi bujagni video asi ngasigi video sida me amda ina thamjakada wafom asi aikhoina aikhoigi electric charge do birongani Amasung mobile charge do birongani asungba makhal kya gi kanaba aikoi online gi matam asida aikoi online da Sana isagi mobile lagi work toroga paisa se tan be business amagi matang da myam da share tawjage karamna haiba sida aikoina work tawgotagi haibudu ngasi gi video sida khamina si khudam oina haibada aikoina hojik shop amada chatlure khalasi shop amada chatla matungda electric recharge taw matamda 1000 gi recharge taw matamda 50 rupees lawe ko ado ngasi gi topic asida sumba benefit myam hangadoine adagi adom niyom tumna work tawga taragadi haiba ngasi gi application asida adom gi mobile gi thagi malli recharge nasimasu free da adomna phangane ba asengmani adomna tabiribadu sumba apps amagi matang dani asumba business amagi matang dani hairiba se khoina khangmina na bidongta mobile skillom da punna yeminarsi taibonglan youtube channel asi asumba youtube channel amani hairiba sida adomna knowledgeable valuable oiba content sing yengba fungigani khangminarsi ngasi asumba myamda share tawjagada ba sumba business ama adomna tawbiaba sigi matang si karigino haibada Hairibasi koi Mitra hariba application asing matang dani Airtel gini ko Airtel gi lapu waina myam na haina bodo hairibasi dagi akoina recharge na singba tawraga paisa tanbe ando ngasi gi topic asidadi hairibasi da Matou karamna account akoina semgadagi haibodo hairaroi hairibasi gi kanabagi matang da myam da share tawjage for example ahan bada sina lapu ni ko sida thoi se Airtel Mitra gi se adai sina koi CSP hai tare account hang ba khotpa paisa yeng toing sin toroga electric recharge na singba video gi thumbnail da domna ubiribodo electric recharge toroga haibasi da commission ju phange bako do myam da share tawjage Matou karamna aikoina haibasi gi review tawjage si aina sinar matung ni myam da share tawjado se ahan bada Airtel sida aikoina lapu semam darkar lai haibasi da lapu semen lower si lapu sem tung da magi logo se asumna thoe sida aikoina tawbi sim sing activation tawbi sungba mani haibasida makal kyagi thabak haibasida tawbi yare khudam oina haibada haibasida recharge taw matamda up to 15% phawbogi commission piri and high recharge tawbogi process yam nai recharge sida number ore recharge sida namla matungda customer gi mobile number ma namani sida sumba offer kyam lai ba haibasida ko makoina recharge copy bagi percentage khara so adom da halakani ba ne khudam oina haibada atai recharge app tadi koina isagi UPI natragana bank dagi paisa hapsilaga recharge tawi do masigi Airtel lapu hariba Airtel Mitra gi app sidadi aikoina hariba sida paisa hujik makki laitaba taraga su makoina dum happy rei hai tare sengna hargadi ko asumba mani senthang bire pa haina lower se yare aduga makoidong pikhat ka doine sigumba mani adagi isana paisa sing add tawsillasu yare hariba sida haibadi paisa sing hapsillasu yare masigi damokta purchase lapu balance hai sida sangani khudam oina haibada sida akhoi lupa lising ma hapke haiba targadi lupa kunthra ma tongana bonus extra akhoi da phangi ba lupa lising ma se akhoi na recharge copy bai damakta akhoi da lupa kunthra ma extra oina halakadoine ba asumba benefit amani lapungi kana basi adagi banking da lasi banking sida la matung da hariba sida banking ge ma tongali lapu ge ma tongali tongan na hariba sida akhoi na ID na singba lowba darkar tai ahan bada masigi damakta lapu sida login tawgadabani adongi login tawna bidongta adongi mobile number amasung password happy gadabani haribasida ID password hala matungda sumaina thoe magi Mitra haiba application asigi logo se masida aikoina kari thabak tawgadage habdu khangmena si kudamona habda dukan singda domna ubirangmani ko dukan daga Airtel gaina thaba stand account hangbagi option leiba dagi money transfer tawba recharge tawba adai khubi namaga paisa satpana singba atop insurance pay tawba electric bill na singba makal kyagi thabak sing haiba sida tawba yare haiba sigi CSP logom darkar leiba ko kaigumba domna ngasi video asi full support tobiba targadi mathangi video da Matou karamna aikoina isagi mobile dagi CSP logodage haibadu myamda share tawjarke ado ahan bada aikoina haiba sida su recharge tawbi commission su piri khudam oina haibada adomna customer gi paisa lawthoke haiba targadi asumba option ama lairi asumba option si kaino haibada AEPS Aadhaar Enable Payment System ko masida aikoina smain namani sumai namla matungda ahanbada sida option khar thoi kai option no cash withdrawal cash deposit mini statement balance inquiry send to bank activity logo haibum thoi customer bagi paisa yenge haiba targadi balance inquiry da sangaga yengadoine
adagi customer amagi paisa lokthok ke haiba taragadi cash withdrawal da sanga kanda lokthokani customer gi cash deposit haibadi paisa hapchin ge haiba taragadi cash deposit aina tharibas da sanga matungda makhal makhal kya gi bank sing leiri haibasi switch toraga customer gi account da paisa hapchin ba yare sigum option amani masigi matungda open saving account haibasung ba ama leiri open bank account haina open bank account haibasina kaino haibada haibasida ekoi customer gi account hanglaga haibasida jo ekoi na commission sing tan ba yare masida natana cash withdrawal tawba yare haibasida ekoi Airtel Bank ki customer gi cash deposit tawba yare adagi recharge da sunga sai same to same ni ko haibasida na tonga na commission lakani haibadi ngasai du da lapu gi paisa lauraga adagi customer gi paisa kapaga phangba ko sina muka sida recharge tor matung da mokoi gi tonga noina paisa commission phangani ba ko haibasi ekoina earning haina thariba section asida changla matung da sida ekoina paisa kya tanba gi haibana singmadu yengba yagani asigumba option amani sida natana haibasi da money transfer DMT kanagumba ekoina customer ma da paisa thadok thajin tawbe ai money transfer DMT haibasi asigumba amani kudam oina kanagumba ma account da paisa thajage haina lakpa taragadi haiba money transfer sida namla matungda customer gi KYC na singba tor matungda koina paisa thaba yai haiba sida masida natana utility payment haina thariba section asida click tausi haiba sida gi koina electric recharge na tingbasu tawbi yai masigi damukta koina electric recharge haina thariba section asida click tawbi gadabani masida natana atop makhal ma ka gi utility payment sing tawbi yare masida click tawrsi masida click tor matungda koina haiba sida manipur haina search tawrsi Manipur haina search tor matungda haibasida customer gi mobile number amana bigadabani customer number haisida connection ID khoi gi electric recharge hana tawgiba taragadi connection ID haibasida number yare meter number number yare karigumba adom na connection ID leitaba taragadi adom na Chrome da sangbi gadabani Chrome da sangla matungda khoina MSPDCL haina search tawbigadabani kudam moina haibada meter number namla matungda sideng view connection ID prepaid connection number haina tharije sigi connection number sini ko koina dakar leije hai basing ase koina lawba yare hai basing ase lawr matung da connection ID na sida sida koina namani sumaina ko dai customer mobile number sida mobile number namani meter number na singba namla matung da proceed haina thariba section sida click tawrni madui matung da sida koina amount choose tawba yare lupa chonga dagi horoga hai basida koina payment tawba yare madui matung da koina pay bill haina thariba section sida click tawrni madui matung da muka pay bill haina thariba section sida namani pay bill haina thariba section asida namma matungda ikoina sida account semu tamda hap ki bai khogi mpin ama leiba hairiba mpin adu hapa matungda payment asi successful oikragani successful oikra matungda ikoina ekoi Chrome se laani Chrome se la matungda ikoina ngasai recharge tawgiba gi se do ikoina lawthokke haiba taragadi matau karam lawthokadage masigi damangta MSPDCL sida click tawro madui matungda khatang zoom tawrsi ko ta recharge history and thariba section asida namasi madui matungda sida connection ID namsilasi sida leibase ekoina download tawba yare asumna yamna laina ekoina ekoigi mobile dagi paisa su tanbi ai amasung recharge tawga commission phangba yaba asumba application business tawba yaba adomna dukan lama leiba taragadi adomgi yamna kanaba asumba Airtel gi Mitra Airtel gi CSP Airtel gi lapu haina khangnaba asumba magi matangda myamda share tawjare adom na henba khangbining bataragadi comment toroga haibiro haibasiki matangda adom na matau karamna CSP lawgadage matau karamna lapu semgadage haibna singmadu khangbining bataragadi mathangda masigi matangda video soidina semjarake nasigi video sida khoina khangminare Mitra haiba application asi sinarga matau karamna khoina haibasidagi paisa su tangadage isagi business tawgadage haibadu punna khangminare nasigi video sina adomda knowledgeable informative oyana khanbi bataragadi haju phawba adomna Taibang YouTube channel subu subscribe to video subscribe to video amasung video bu like to video amasung adom gi friends circle na share to video knowledgeable phangena khanbi bataragadi karigino habada sungba knowledgeable informative oiba video sing Taibang YouTube channel sida adom na yengba phangigani maram asigi dongtani ngasigi dongtadi matang saida kainersi mathangda asumba yamna informative yamna knowledgeable oiba topic amaga content amaga loina namuk myamgi damukta punlak sari arobida myamkuna pu nongna krumjari thank you for watching